Mamang thagi tang taraga tarukdagi ngasi fawba naha oiriba luang them Mukhesh kauba nupa macha ama mari makhong khangba ngamdana leiri jongjakte hairiba mafam asi Bermuda Triangle ga pangkhak oire haina MP Bimol akoijamna phongdokhre wafam asi ngasi Lok Sabha mifam satharakhiba aduda 0 hour da MP Bimol na phongdokhibani 0 hour gi khutongchaba lawduna haujing mari makhong khangdana leiriba luang them Mukhesh ki matangda pukhalakhiba warolda Bimol akoijamna haiki jongjakte hairiba mafam asida haujik thokliba irang asi manung sanna lingthoingambi amadi Hemanjit kauba naha anisu mangkhibagi thokdok laikhre luang them Mukhesu haujik phawba thiba khangdana leiri amadi jongjangte hairiba mafam asigi manakta yaukhre haiba mahak khongul libada khangba ngamkhrabani mafam asi hek sangkhibaga thiba khangdana Bermuda Triangle ga haibo mafam adu sa manare Mahangna hai Manipur da President rule thamlaba fawba asigumba thawdu asi makhatana adumak thokli miyangi punsi amadi lan thumngak sen ba haibasi state ki fundamental duty ni thawdu asigi matangda Union Home Minister na miyang sangduna thiba khangdana leiriba Mukhesh ki langla langjin puthokpiyu haiduna mahangna house ki pungning singsinki Manipur da President rule thambada Lok Sabha na ayaba pikhre lengak semba ngamkhidabadagi President rule thamkhibani Amit Shah Manipur da President rule thambagi matangda Union Home Minister Amit Shah na Lok Sabha da pukhatkhiba resolution voice da vote pass tawkhre ngarang ahing nongyai matung pung anirom taba matamda Union Home Minister Amit Shah na pukhatkhiba resolution aduda Manipur da President rule thambagi ayaba nikhi maduda ngaiha khana nainaraba matung voice vote tawduna pass tawkhibani Resolution adu pukhaladuna Amit Shah na hai Manipur High Court ki ruling amagi wahogdagi Manipur gi singi mafam singda achoba irang haroktuna irang adudagi lana chanakhibadagi Manipur gi irang asi thokhibani Manipur gi irang asi riots natraga terrorism oina uba langani masidi lamdam asida khundaminariba furup anigi matangda thokpa irangni hiram asigi matangda Congress Party gi mihu singna thamlakpa wafunggi paukhum piraduna Amit Shah na hai Manipur da hokhiba tha mari asida hanagum irang sauna thokhiba leite masima BJP lenga asina tha anigi mamangda Manipur da President rule chalaiduna thamkhiba asigi mahaine Manipur da irang sauna thoktre tangdu leitaba hanjillagle haiduna su irang asigi waroisin lagle haiba makti yakhiroi maramdi irang asina lanjena khiba miyam ngasi su relief camp singda leiri asiguma luraba tanja asida political party amatana irang asigi political gi khutong chaba lawnaba honaba tawbiganu leiriba party pumna ma amata oina punsilaga mai saktuna leiriba Manipur da tangdu leitaba hanjinana ba hona si haike Manipur gi irang da BJP gi lengang na matam chana miyang sangkhide haiba opposition gi wafam dagi paukhum piraduna Amit Shah na makhata na hai Manipur gi irang da BJP lengang na miyang changba matam chapchai Manipur High Court ki ruling hek lakhibaga irang thoklapagi mami ubadagi security personnel sing airlift lawduna Manipur da thajin ba hokre mang nai Manipur da hauji thokliba kangluki irang asina ahan ba irang nate adungai kumjali singa samapan marfu tara humdoi dagi kumjali singa samapan marfu tara nipan fawba thokhiba naga kuki gi irang da miyoi satre yankhai hen siki matam adu da palamba Congress lenga ki Prime Minister nadi laidana Home Minister fawba Manipur da satkide madu da sunatana irang adu sahi tara fanning seat phana sathaki amarom da kumjali singa samapan marfu tara taren marfu tara nipan da sukuki amasung party singi marakta irang thoki maduda sumiyoi lising nifurom henbaga lanjena khi amadi khul yankhai gi mathakta amanga ta thoki pumama si kothok tu nangana bagi matam nate haujiti Manipur gi oiriba phibam asi tangdu leita ba hanjil hanba amadi maike ani da yanadana leiriba asi sangdaina ba duni haiki Manipur gi irang asi da miyoi sani humfu hena sikhiba asi gi sa da marfudi irang haurakhiba matam da thokibani haujik president rule chalairaba matung amadi tha khara asida Manipur da sauna irang thoktuna misimina yaukibagi wafam leite haujiksu Manipur bu hanagi tangdu leita ba hanjil hanba BJP lenga asina honaba leptri irang thoktuna leiriba furup anima amamam ta oina unaduna wari sanaba laikre athuba matamda anima punna famina duna wari sanana ba khongthang paikhatpa su leire masina Manipur da tangdu leita ba hanjil hanbada achoba mating panggadawribani loinana Manipur gi hanagi se minister NB na fam thadokhibaga Manipur da leiba Congress MPP NPF yauna tongan ba political party kayaga famina duna wari sanaba lei matam adu da makhoi nang lengak semba ngamdabadagi Manipur da President rule thamkhibani haina su mahakna pankhi Joy Kumar na pung kunmari gi manung da miyam da ngapi na ba haigadabani PDCC
NPP Manipur ki President Yumnam Joy Kumar na pung kunmari ki manung da miyam da ngakpiyu haizagadabani haina Peace and Development Coordination Committee khundrak pangi President Leima Popam Joy na phongdoragle. Committee asigi office ta pawmi singa unabada Joy na hai social media platform da Yumnam Joy Kumar na set asida hauzik thokliba lan asi mitai furum na haubagum amadi arambai tengona lan haurubagi maongda wafum kaya phongdorakpa asina lan asi haurakpada malengi mipum khudimang na maitai na lan ba oina urambadagi miyam sangduna asengba asumba du phongdokpadagi maitai lan de haina khangnaraglaba matam asida mahaki wafum asi furup asibu amuk hanna lan na uhangadawre lan asi kadaidagi haurakkhibano haiba mipum khudimang na khanglabasu Yumnam Joy Kumar na khanglamdaba asimang mahak wakhal normal tai haina lawde masagi asoibana maram oiraga aranba wafum kaya phongdokluba adu pungkun marigi manungda lale haijadragadi mahaki mathakta leibak miyamna sangsilakpa khongjang khudimakta committee asina sawgarkani haiwa wafum sumhangna makha thana phongdokhi.